Manipur Top Channel digi video amta update tawjagay ngasi nungtul masi phongda January gi tang 3 ngasi ahing nungyay digi matam kaktaba economic blockade lakthokre tha asigi tara marida kangpokpida truck driver ama ot naikiba Manipur police ki ASI ama pung nipu nipan gi manungda service dagi terminate tawnaba Senapati District Driver Welfare Association Senapati District Truck Owner Association amadi Senapati Truck Driver Union na takiba demand adu thabakta onthoraktabagi mayokta ngasi ahing nungyay digi National Highway ani Imphal Dimarpur lambi matam kaktaba economic blockade lakthokre ningsing bayay tha asigi tara marida truck driver Bale Alexander bu kangpokpida nungthil pubokta Manipur police ki AXI hectalar na physical harassment tawkiba aduga National Highway mayay maktada icham chamjaba driver aduda maki service revolver na kapna bokhana ki hainasu association sing asina maral sikre haina pausina makata na phundurak de aduga meyam gi motasu kari le bibige have the comment box asno thank you